IDP sing amadi Manipur gi loop sing na akan bu wafam sing pangthok pigano haiduna akan ba wafam sing thamlibana lenga ki maikei digi IDP sing amadi loop sing na siga wari sanarba matungda fazana khoi pangthok ke harabasu pangthok bagi program ama sinba mathau ta dabra karigumba IDP sing amadi loop sing na siga yanaba leitana pangthok rakanda maduda tholakpa afafataduna kanana responsibility pugadoribino haiba wahang amasu laktabra oja kamai nengi masi matang jida Enhancement leingak se miyam na di democratic government, elected government, popular government yam hai ado elected government tu leitaga su president du leitaga su jamane hamu ni koi de atopa malengi mafam jinda na trakanda malengi topa lebak sinda na taga su India gi topa state sinda lairiba government sing asiga magi public ka people's ka government ka lainari ba mari aduga atai topa state singi yeng si Manipur na taba ade che khudam moina hara kanda yam atopa mainland India gi yeng daga su se aikoi gi yumthang nariba state sinda Mizoram de ta hairati khudam moina Tripura de ta hairati na traganda aikoi Nagaland da bu hoyo yengum matam sida leiriba leingak sing asi peoples ki miyam gi ihul miyam na pami ba thabak sing miyam gi apamba government ajana leirisi master na te ba moise aduga miyam sina minai manai na te government pai ba bureaucrat officer bu oiro na taga minister bu oiro mayam se peoples ki mahut silakanda miyam gi mahut silakanda miyam gi namakta makoi sillang na ba manage song na ba gidang thamba representative mayam adugi political representative sing aduna political executive sing aduna koina matam gi khanbagi wane aduga permanent executive koina laiba sing su miyam gi taxpayers money na miyam dagi yahowdagi haitare aikoi miyam na piriba tax mayam se aikoina chin sengbada sinariba toothpaste po oro sida piriba sidagi aurakanda piriba tax mayam sidagi lakh percent dagi makoi gi thagi tolo pira kanda koine bureaucrat officer mayam ma ne akanda makoi gi thamma kanda makoi se thabak se lebak yai kanaba thabak tawna bagi namu sinari ne makoi gi apamba du miyam di impose tawna na bagi natti thammibu bureaucrat officer mayam permanent executive mayam boiro political executive mayam boiro tawsin matan ado Manipur di kamai tawge da high cha loina mokche they think that they are the masters and the people in the servants ni aduga